ꯃꯃꯥꯡꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯃꯥ ꯉꯥꯁꯦꯞꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯆꯥꯎꯔꯦꯜ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯔꯦꯜꯒꯤ ꯁꯤꯟꯐꯝꯗꯤ ꯄꯥꯠꯇ ꯉꯥ ꯐꯥꯗꯨꯅ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯈꯔꯗꯨꯅ ꯃꯥꯒꯤ ꯏꯃꯨꯡ ꯄꯨꯔꯝꯃꯤ꯫ ꯉꯥ ꯐꯥꯔꯛꯇꯕ ꯅꯨꯃꯤꯠꯇꯅ ꯆꯔꯥ ꯍꯦꯜꯂꯝꯃꯤ꯫ ꯄꯥꯠꯇꯨꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯉꯥ ꯐꯥꯗꯨꯅ ꯀꯩꯊꯦꯜꯗ ꯌꯣꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯗꯥꯎꯅ ꯌꯥꯗ꯭ꯔꯤꯕꯁꯨ ꯆꯥꯎꯔꯦꯜ ꯃꯥꯗꯤ ꯉꯥ ꯑꯆꯧꯕ ꯑꯃꯠꯇ ꯐꯥꯔꯝꯗꯦ꯫ ꯉꯥ ꯃꯆꯥ ꯉꯥꯛꯇ ꯐꯥꯔꯝꯃꯤ꯫ ꯃꯥꯒ ꯉꯥ ꯐꯥꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯉꯥ ꯃꯌꯥꯝ ꯐꯥꯔꯝꯃꯤ꯫ ꯆꯥꯎꯔꯦꯜꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡ ꯑꯁꯪꯕꯤ ꯀꯧꯔꯝꯃꯤ꯫ ꯑꯁꯪꯕꯤ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔꯕꯅ ꯍꯦꯃꯟꯈꯤꯕꯅ ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯂꯝꯃꯤ꯫ ꯑꯁꯪꯕꯤ ꯃꯕꯨꯛ ꯐꯠꯇꯕꯤ ꯅꯨꯄꯤ ꯑꯃꯗꯤ ꯅꯠꯇꯦ꯫ ꯆꯥꯎꯔꯦꯜ ꯉꯁꯤꯗꯤ ꯄꯥꯠꯇ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯂꯥꯡꯗꯨ ꯄꯨꯗꯨꯅ ꯌꯦꯅꯈꯥ ꯑꯗꯣꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯁꯪꯕꯤꯁꯨ ꯏꯃꯨꯡꯗꯒꯤ ꯏꯁꯧ ꯂꯥꯡꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯩꯕꯨ ꯀꯔꯤꯅꯨꯡꯒꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯗ ꯌꯨꯝ ꯄꯥꯟꯖꯔꯨꯕꯅꯣ? ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯨ ꯀꯔꯤ ꯂꯥꯏꯕꯛꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯁꯨꯛ ꯊꯤꯕ ꯂꯥꯏꯕꯛ ꯑꯁꯤꯕꯨ ꯄꯥꯝꯖꯗ꯭ꯔꯦ꯫ ꯐꯤ ꯐꯖꯕ ꯁꯦꯠꯄꯗꯤ ꯂꯥꯏꯔꯗꯅ ꯆꯥꯛ ꯐꯥꯎꯕ ꯅꯣꯡꯃꯇ ꯄꯨꯛ ꯊꯟꯅ ꯆꯥꯕꯁꯨ ꯐꯪꯗꯕ, ꯐꯖꯕ ꯐꯤꯔꯣꯜ ꯑꯃꯠꯇꯁꯨ ꯁꯦꯠꯄ ꯐꯪꯗꯕ ꯑꯩꯗꯧꯅ ꯇꯣꯟꯕꯁꯤꯕꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯝꯈꯤꯗ꯭ꯔꯣ? ꯆꯥꯎꯔꯦꯜ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯪꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯔꯦ ꯅꯨꯄꯤ? ꯅꯪꯅ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯂꯤꯕꯗꯨꯅ? ꯅꯪꯅ ꯂꯥꯡꯕ ꯏꯁꯧꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯂꯥꯡꯉꯤꯗꯕ꯫ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯏꯁꯧ ꯂꯥꯡꯗꯕꯤꯗꯤ ꯂꯩꯌꯨꯅꯦ꯫ ꯅꯪꯕꯨ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯏꯁꯧꯗ ꯇꯧꯔꯒ ꯂꯩꯕꯁꯤꯕꯨ ꯀꯔꯤ? ꯅꯪꯒꯤ ꯏꯁꯧꯗꯣ ꯇꯥꯕꯗ ꯍꯨꯏ ꯐꯥꯎꯕ ꯇꯥꯅꯤꯡꯗꯗꯅ ꯆꯦꯟꯈ꯭ꯔꯦ꯫ ꯐꯅ ꯐꯖꯔꯝꯕ ꯅꯁꯛ ꯏꯁꯧ ꯂꯥꯡꯃꯟꯗꯅ ꯊꯤꯖꯤꯜꯂꯤ꯫ ꯑꯁꯪꯕꯤ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯁꯤꯕꯨ ꯑꯩꯅ ꯂꯥꯡꯅꯤꯡꯗꯅ ꯂꯥꯡꯂꯤꯕ ꯏꯁꯧꯔꯣ? ꯏꯁꯧ ꯂꯥꯡꯅꯕ ꯁꯤꯟꯕꯗꯤ ꯀꯅꯥꯅ ꯁꯤꯟꯒꯦ? ꯏꯁꯧ ꯂꯥꯡꯕ ꯄꯥꯝꯗ꯭ꯔꯕꯗꯤ ꯁꯦꯜ ꯊꯨꯝꯗꯣ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯁꯤꯟꯕꯤꯔꯣ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯏꯁꯧ ꯂꯥꯡꯂꯣꯏꯌꯦ꯫ ꯑꯩꯅ ꯂꯩꯔꯤꯕ ꯈꯨꯠꯂꯩ ꯑꯁꯤꯗ ꯀꯗꯥꯏꯗꯒꯤ ꯁꯛ ꯐꯖꯔꯛꯄꯅꯣ? ꯅꯨꯄꯤ, ꯅꯪꯁꯨ ꯈꯪꯂꯤꯕꯗꯨ ꯍꯟꯗꯛꯇꯤ ꯄꯥꯠꯁꯤ ꯉꯥ ꯏꯐꯥ ꯐꯥꯗꯦ ꯍꯥꯏꯕ ꯅꯪꯁꯨ ꯈꯪꯂꯤꯕꯗꯨꯅꯦ꯫ ꯉꯥ ꯐꯥꯕꯁꯤ ꯅꯠꯇꯅ ꯁꯨꯅꯤꯡꯉꯥꯏ ꯊꯕꯛꯁꯨ ꯂꯩꯇꯦ꯫ ꯐꯥꯔꯣꯏ, ꯅꯪꯗꯤ ꯐꯥꯔꯣꯏꯌꯦ ꯈꯪꯗꯦ꯫ ꯍꯣꯔꯦꯟꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯆꯦꯡꯒ ꯂꯩꯇꯕꯅꯤ꯫ ꯆꯥꯎꯔꯦꯜ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ, ꯑꯩꯅ ꯍꯜꯂꯛꯄꯗ ꯀꯩꯊꯦꯜꯗꯒꯤ ꯂꯧꯔꯛꯂꯒꯦ꯫ ꯑꯁꯪꯕꯤ ꯁꯥꯎꯅ ꯂꯧꯔꯛꯑꯅꯤꯀꯣ ꯁꯣꯏꯗ꯭ꯔꯦ꯫ ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯕꯁꯤꯅꯤ, ꯍꯣꯔꯦꯟ ꯆꯦꯡꯒ ꯄꯨꯗꯅ ꯂꯥꯛꯂꯕ ꯑꯩꯗꯤ ꯍꯌꯦꯡꯃꯛ ꯏꯄꯥꯝꯗ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯆꯔꯥ ꯍꯦꯟꯗꯅ ꯁꯤꯒꯗꯕꯩ ꯁꯔꯨꯛ ꯏꯄꯥꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯨꯕꯅ ꯐꯩ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯁꯪꯕꯤꯗꯨ ꯏꯃꯨꯡꯗ ꯁꯥꯎꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯆꯥꯎꯔꯦꯜꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯪꯈꯤꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯗꯨꯅ ꯂꯥꯡꯗꯨ ꯄꯨꯗꯨꯅ ꯄꯥꯠ ꯇꯝꯅ ꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯁꯤꯡꯗꯤ ꯉꯥ ꯐꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯂꯥꯛꯄꯗꯨ ꯎꯕꯗ ꯑꯉꯧꯅ ꯆꯥꯎꯔꯦꯜ ꯏꯕꯣ, ꯉꯁꯤꯗꯤ ꯊꯦꯡꯉꯤꯗ꯫ ꯉꯁꯤꯗꯤ ꯌꯥꯍꯧ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯣꯏꯗꯤ ꯉꯥ ꯀꯌꯥꯝ ꯐꯥꯔꯒꯦ? ꯉꯁꯤꯗꯤ ꯉꯥꯖꯥꯎ ꯈꯔꯗꯤ ꯐꯥꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯥꯡꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ, ꯉꯥꯖꯥꯎ ꯉꯥꯛꯇ ꯑꯣꯏꯅ ꯊꯨꯔꯗꯅ꯫ ꯑꯩꯗꯤ ꯅꯪꯒꯤ ꯂꯥꯡꯗꯨ ꯑꯗꯨꯝ ꯄꯥꯝꯃꯤꯅꯦ, ꯉꯥ ꯃꯆꯥ ꯈꯛꯇ ꯊꯨꯕꯗꯣ꯫ ꯉꯥꯖꯥꯎ ꯐꯥꯃꯟꯗꯅ ꯕꯤꯠꯄꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦꯅꯦ ꯑꯩꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯧꯅ ꯆꯥꯎꯔꯦꯜꯕꯨ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯆꯥꯎꯔꯦꯜꯁꯨ ꯑꯉꯧꯅ ꯀꯔꯦꯝꯅꯔꯤꯕꯗꯨ ꯃꯥꯁꯨ ꯈꯪꯉꯤ, ꯑꯗꯨꯕꯨ ꯃꯥ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯆꯥꯎꯔꯦꯜ ꯂꯥꯡ ꯑꯗꯨ ꯄꯥꯠꯇꯨꯗ ꯊꯥꯗꯔꯝꯃꯤ꯫ ꯂꯥꯡ ꯑꯗꯨ ꯆꯤꯡꯈꯠꯂꯛꯄꯗ ꯃꯍꯧꯁꯥꯒꯨꯝ ꯉꯥ ꯃꯆꯥ ꯉꯥꯛꯇ ꯊꯨꯔꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯗꯥꯎꯁꯤꯕꯨ ꯉꯁꯤꯁꯨ ꯉꯥ ꯃꯆꯥ ꯉꯥꯛꯇ ꯐꯥꯔꯕ? ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯑꯉꯧꯅ ꯎꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯆꯥꯎꯔꯦꯜ, ꯅꯪꯗꯤ ꯗꯥꯎꯕꯨ ꯐꯅ ꯌꯥꯔꯤꯅꯦ, ꯍꯦꯛ ꯂꯥꯛꯄꯒ ꯉꯥ ꯃꯆꯥ ꯉꯥꯛꯇ ꯐꯥꯔꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯉꯧ ꯆꯥꯎꯔꯦꯜꯗ ꯅꯣꯛꯂꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯃꯁꯤꯒꯤ ꯑꯉꯧ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯃꯇꯧꯅ ꯅꯨꯡꯁꯤꯔꯣꯏꯗꯣ, ꯃꯤ ꯀꯔꯦꯝꯅꯕꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯆꯥꯎꯔꯦꯜꯗꯨ ꯉꯥ ꯐꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯤ꯫ ꯄꯥꯠꯇꯨꯗ ꯉꯥ ꯐꯥꯔꯝꯕ ꯃꯤꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯆꯥꯎꯔꯦꯜꯁꯨ ꯃꯥꯅ ꯐꯥꯕ ꯉꯥ ꯃꯆꯥ ꯈꯔꯗꯨ ꯌꯣꯟꯅꯕ ꯀꯩꯊꯦꯜꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯀꯩꯊꯦꯜ ꯃꯆꯤ ꯑꯃꯗ ꯉꯥꯗꯨ ꯊꯝꯗꯨꯅ ꯌꯣꯜꯂꯝꯃꯤ꯫ ꯐꯅ ꯀꯨꯏꯅ ꯌꯣꯜꯂꯐꯥꯎ ꯆꯥꯎꯔꯦꯜꯗꯤ ꯉꯥꯗꯨ ꯀꯅꯥꯝꯇꯅ ꯂꯩꯕꯤꯔꯝꯗꯦ꯫ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯛꯇꯦ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯔꯛꯀꯗꯧꯔꯦ꯫ ꯆꯥꯎꯔꯦꯜ ꯃꯊꯥ ꯁꯥꯅ ꯐꯝꯂꯤ꯫ ꯍꯣꯔꯦꯟꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯆꯦꯡꯁꯨ ꯂꯩꯍꯧꯗꯦ꯫ ꯆꯦꯡ ꯄꯨꯗꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯏꯁꯧ ꯑꯃꯨꯛ ꯇꯥꯔꯅꯤ꯫ ꯀꯔꯝ ꯇꯧꯅꯤ ꯇꯧꯔꯤꯕꯁꯤꯗꯤ? ꯍꯦ ꯇꯥꯏꯕꯪ ꯁꯤꯃꯄꯨ, ꯅꯅꯥꯏꯒꯤ ꯉꯥ ꯈꯔꯁꯦ ꯑꯃꯨꯛꯇ ꯁꯤꯠꯍꯟꯕꯤ꯫ ꯉꯥꯁꯤ ꯁꯤꯠꯇ꯭ꯔꯕꯗꯤ ꯅꯅꯥꯏ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯉꯝꯂꯔꯣꯏ꯫ ꯆꯥꯎꯔꯦꯜꯅ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯥ ꯑꯃ ꯆꯪꯉꯛꯇꯨꯅ ꯆꯥꯎꯔꯦꯜꯒꯤ ꯉꯥꯗꯨ ꯌꯦꯡꯂꯝꯃꯤ꯫
Nupado Chaurel da yengduna nangi nga sibu lupa kayano. Chaurel harauna lupa makhagtagini. Nga masasing asida lupa mahib makhain bigi yare lawri yadi to. Chaurel magi nga sing adu sitpu sitlabadi haiduna yarami. Nupado makhain mapiram laga Chaurel gi nga singdu lawduna satki. Chaurel sial kharaduna siengwanduna mayumda laklami. Asangbi lamyai da suba metuna phamduna leirami. Chaurel sanglaktuna ching puraklaba chak thongnaba taw. Asangbi ching aduda yengduna hayeng ayukki siengdi kadai. Ayukkina kanadagino mahang. Ho hangmandana ne ai lakpada kanan tharawje. Ai lakpa ubada thonglonari. Angaugi nupidi magi nupana kaithelda nga yolaga sana sakri. Aduga ikhoigina sara ani phau suna chab phangdi. Mina kamaina phabno. Migina langda ngazau ngakda thubagi sana sari khanglabra. Adudi nangsu ngazau du phaba yadabra. Langdadi thudana matau karamna phadu nupi nang chak thongnaba taw. Ai khongkhuse amukta samthokluki. Asi haiduna Chaurel su thokri asangbisu chak tu thongli. Asumna sak loiduna matai manau anidu sak chaminarami. Cha ising chaba thakpa loiduna Chaurel di tumba sangkri asangbidi imungda thabak loisilhauri. Nongmagi namitni asangbidu kulgi pukri asawbada ising sokpa laklami. Asangbina ising sokpa lakpada laibi ga hek thengnarami. Laibi asangbibu ubada kaure. Asangbiya nangba ising sokpa laklibro. Hoi ise numidangi sak thongnanaba ising leite haiduna sokpa laklibani. Ado isi di karaida zatpirubano. Isi se ipamda ngehak chatlubani. Ado asangbi nangbu napamdagi isat satrabro karino. Satri ise ima leiringaidadi khara satlami. Ima hek leikidabadagi satri. Adubudi ima leitradi kaya satningba phawdabani. Ado ngaikhoni asangbi nangbo nasak nasugado amatta yengma yadri. Karamai tawrino nangbo alsu oiba natri. Nangbu keraga leiba yadro. Isia karaidagi kezarubanoda. Somdana charani suna saba phau phangdra kansida. Isia nungsiba nanga saba yaramdrego. Adubudi karaidagi yaranige. Thaina imana leiganu wani haibada nungsibana heli haituna matung inaraga lakpan hauzikti nungsibana puk thanba yaramtre nongmagi charani suna sabu hotnabada kyang warida isebema Chaurel dubu pata nga phaba satpadaina chatpudi chatli ado ngadi ipha phada malida karigino dudia midi patagi nga pharaga sial yamna painakri yunga sia mathak makha sanakri khangdrisi mina sum nungai khalai ikhoina sum wari asumna asangbiga laibigadu wari sanarami Chaurel patanga pharingai tomsausu magi hidu Chaurel gi manakto honsilaktuna hai Chaurel nangni ngasigi nga kayam phare Chaurel na khumi tada nga masa khara phabadagi hena phajida tadagi di kyam pharage nang tadagi di nga khara phare adu Chaurel nangi langdu mansumale sesu sigai amasilodana tada karaidagi langsin manoda Sarani suna saba phawu phangjaba kansida yumdasu nasanupini isau langbada leifamga khangbaza natri adubudi isau langba haibase nupi makoi gi hainabin aikhoi su isau langbada yumdaga leifam khangma nateda tada hoidi phausieng hapani na khara pai aikhoi gi di phausieng su haptabanina tada yang waida asumna Chaurel ga tomalga wari sanarami Matamna sumhaukibana asangbi amadi Chaurel gi masanupa amasu poklami. Angangdo yaurokpadagi makoigi imungdo hanadagi hena warami. Nomagi numitni asangbi ga Chaurel ga do khatnarami. Aise nangonda leirubadagi pungmangek manglabani. Akhoi imadunadi nangonda leirunu wagani haidna phana haijaban. Aina nungsibani heli haiduna nangonda leirubadagi ngasidi aigi punsisi ware. Mama adububa tamni ingna siega maiga hainaba yaidana. Nang ni isau pa ngang da lang. Nupi ni isau yam da lang basi lan changba ngamdi hainabani ni nang. Tanza du da thoiba thoklaktuna mama da asumna hai. Ima ai chak lami chak chagi. Asang mi sauna. Oh chak tu lamadi napa thayu engon da harakan. Thoiba mapa da mon sinduna. Baba ai chak lami chak chagi papa. Hai mama angang si chak lami hairabadi kanada ginu hanglaga sak tu thongba yadro. Oh kanadagi hangdorige hangningai ga leite pura sindrabanina kanamta piningje nasa se thakpa ngamloi da boirabadi karigina sa poklibano
ꯊꯣꯏꯕ ꯀꯞꯂꯤ ꯇꯧꯗꯨꯅ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕꯅꯤ ꯑꯁꯪꯕꯤ ꯁꯥꯎꯅ ꯆꯥꯛꯇꯨ ꯌꯥꯝꯅ ꯂꯥꯝꯂꯒꯅ ꯅꯃꯥ ꯑꯣꯏꯅꯅꯦ ꯅꯃꯥ ꯑꯩ ꯑꯣꯏꯅ ꯃꯆꯦꯠ ꯑꯃ ꯆꯥꯔꯨ ꯂꯥꯛ ꯁꯨꯛ ꯋꯥꯅ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯅꯨꯃꯤꯠ ꯑꯗꯨꯃ ꯆꯥꯎꯔꯦꯜꯒꯤ ꯏꯃꯨꯡꯗꯣ ꯆꯔꯥ ꯍꯦꯜꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯎꯔꯦꯜ ꯉꯁꯤꯗꯤ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯄꯥꯠꯇ ꯂꯥꯛꯂꯝꯃꯤ ꯉꯥ ꯐꯥꯕ ꯃꯤꯁꯨ ꯑꯃꯠꯇ ꯂꯥꯛꯂꯝꯗ꯭ꯔꯤ ꯆꯥꯎꯔꯦꯜ ꯂꯥꯡꯗꯨ ꯊꯥꯛꯇꯨꯅ ꯉꯥ ꯐꯥꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯂꯥꯡꯗꯨ ꯂꯧꯈꯠꯄ ꯈꯨꯗꯤꯡꯒꯤ ꯉꯥꯗꯤ ꯑꯃꯠꯇ ꯊꯨꯔꯝꯗꯦ ꯆꯥꯎꯔꯦꯜ ꯃꯊꯟꯇ ꯈꯜꯂꯤ ꯉꯟꯅ ꯂꯥꯛꯂꯁꯨ ꯉꯥ ꯐꯥꯗꯦ ꯊꯦꯡꯅ ꯂꯥꯛꯂꯁꯨ ꯉꯥ ꯐꯥꯗꯦ ꯑꯩꯒꯤ ꯗꯥꯎꯁꯤꯕꯨ ꯀꯔꯤ ꯗꯥꯎꯅꯣ ꯑꯁꯤ ꯈꯟꯗꯨꯅ ꯂꯥꯡꯗꯨ ꯑꯃꯨꯛ ꯍꯨꯜꯂꯤ ꯍꯟꯗꯛꯇꯤ ꯂꯥꯡ ꯑꯗꯨ ꯆꯤꯡꯈꯠꯄꯗ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯥꯡꯗꯨꯗ ꯊꯨꯔꯝꯃꯤ ꯉꯥꯗꯨ ꯎꯕꯗ ꯆꯥꯎꯔꯦꯜ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯉꯥꯗꯨ ꯂꯥꯡ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯏ ꯉꯥꯗꯨ ꯆꯥꯎꯔꯦꯜꯗ ꯌꯦꯡꯗꯨꯅ ꯍꯦ ꯇꯥꯏꯕꯪ ꯃꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩꯕꯨ ꯐꯥꯕꯤꯒꯅꯨ ꯆꯥꯎꯔꯦꯜ ꯉꯥꯗꯨꯅ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯀꯤꯕꯁꯨ ꯐꯥꯎꯔꯝꯃꯤ ꯉꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯦ ꯉꯥ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ ꯆꯥꯎꯔꯦꯜꯁꯨ ꯉꯥ ꯑꯗꯨꯕꯨ ꯏꯁꯤꯡꯗ ꯑꯃꯨꯛ ꯊꯥꯗꯣꯛꯄꯤꯔꯝꯃꯤ ꯉꯥꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯉꯥꯗꯨ ꯏꯁꯤꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯇꯨꯅ ꯆꯥꯎꯔꯦꯜꯗ ꯌꯦꯡꯗꯨꯅ ꯉꯥ ꯑꯗꯨꯅ ꯆꯥꯎꯔꯦꯜꯗ ꯈꯣꯏꯖꯩ ꯑꯃ ꯄꯤꯔꯝꯃꯤ ꯁꯤ ꯂꯧꯁꯤꯜꯂꯨ ꯈꯣꯏꯖꯩ ꯑꯁꯤ ꯄꯥꯏꯗꯨꯅ ꯄꯥꯠ ꯑꯁꯤꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕꯗ ꯆꯠ ꯑꯗꯨꯒ ꯏꯁꯤng ꯌꯥꯝꯅ ꯅꯩꯕ ꯃꯐꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯃꯐꯝ ꯑꯗꯨꯗ ꯁꯅꯥꯒꯤ ꯉꯥ ꯂꯩꯕꯅꯤ ꯅꯪꯅ ꯈꯣꯏꯖꯩ ꯑꯁꯤꯅ ꯁꯅꯥꯒꯤ ꯉꯥ ꯑꯃꯈꯛ ꯐꯥꯎ ꯅꯣꯡꯃꯒꯤ ꯉꯥ ꯑꯃꯗꯒꯤ ꯍꯦꯟꯅ ꯐꯥꯕ ꯌꯥꯗꯦ ꯃꯁꯤꯃꯗꯤ ꯈꯪꯖꯤꯜꯂꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯉꯥꯗꯨ ꯏꯁꯤꯡꯗ ꯂꯨꯞꯈꯤ ꯆꯥꯎꯔꯦꯜꯁꯨ ꯉꯥ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕꯗꯨ ꯑꯁꯦꯡꯕ꯭ꯔꯥ ꯁꯦꯡꯗꯕ꯭ꯔꯥ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯃꯥꯒꯤ ꯍꯤ ꯑꯗꯨ ꯇꯣꯡꯗꯨꯅ ꯄꯥꯠ ꯑꯗꯨꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯃꯥꯏꯀꯩꯗ ꯂꯥꯛꯂꯝꯃꯤ ꯆꯥꯎꯔꯦꯜ ꯋꯥꯈꯜꯗ ꯈꯜꯂꯤ ꯄꯥꯠ ꯑꯁꯤꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯤꯗꯤ ꯂꯥꯏꯔꯦꯜ ꯂꯩ ꯍꯥꯏꯗꯅ ꯀꯅꯥꯝꯇ ꯆꯪꯅꯗꯦ ꯑꯩꯅ ꯆꯪꯂꯛꯂꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯉꯥꯗꯨꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯕꯛ ꯑꯃꯨꯛꯇꯗꯤ ꯌꯦꯡꯂꯒꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯉꯥꯗꯨꯅ ꯍꯥꯏꯔꯝꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯍꯤꯗꯨꯕꯨ ꯍꯣꯟꯖꯤꯜꯂꯤ ꯉꯥꯗꯨꯅ ꯍꯥꯏꯔꯛꯄ ꯏꯁꯤꯡ ꯌꯥꯝꯅ ꯅꯩꯕ ꯃꯐꯝ ꯑꯗꯨ ꯌꯧꯗꯨꯅ ꯈꯣꯏ ꯑꯗꯨꯕꯨ ꯊꯥꯗꯩ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯈꯣꯏꯗꯨ ꯆꯤꯡꯈꯠꯄꯒ ꯁꯅꯥꯒꯤ ꯉꯥ ꯑꯃ ꯐꯥꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯆꯥꯎꯔꯦꯜꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯆꯥꯎꯔꯦꯜ ꯉꯥ ꯑꯗꯨꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯅꯥꯒꯤ ꯉꯥ ꯑꯃ ꯐꯥꯗꯨꯅ ꯂꯥꯛꯂꯝꯃꯤ ꯆꯥꯎꯔꯦꯜꯅ ꯁꯅꯥꯒꯤ ꯉꯥ ꯑꯗꯨꯕꯨ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯗ ꯌꯣꯜꯂꯝꯃꯤ ꯁꯦꯜꯁꯨ ꯌꯥꯝꯅ ꯐꯪꯂꯝꯃꯤ ꯆꯥꯎꯔꯦꯜ ꯁꯦꯜ ꯃꯌꯥꯝꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯆꯥꯎꯔꯦꯜ ꯁꯦꯜꯁꯤꯡꯗꯨꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯁꯤꯡꯒꯒꯤ ꯁꯦꯠꯅ ꯆꯥꯅꯅꯕ ꯐꯤꯔꯣꯜ ꯆꯥꯅ ꯊꯛꯅꯕ ꯑꯍꯥꯎ ꯑꯊꯨꯝ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯆꯥꯎꯔꯦꯜ ꯉꯥꯖꯥꯎ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯆꯥꯎꯔꯦꯜ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯌꯨꯝ ꯌꯧꯕꯒ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯀꯧꯔꯝꯃꯤ ꯑꯁꯪꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯅ ꯀꯧꯔꯤꯕꯗꯨ ꯇꯥꯕꯗ ꯌꯥꯝ ꯁꯥꯎꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯑꯣ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯕꯗꯨꯕꯣ ꯆꯥꯎꯔꯦꯜ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯃꯃꯥ ꯄꯣꯠ ꯃꯌꯥꯝꯁꯤ ꯂꯧꯁꯤꯜꯂꯨ ꯂꯥꯎꯅꯤ ꯅꯪꯕꯣ ꯑꯁꯪꯕꯤ ꯃꯥꯗꯤ ꯃꯄꯨꯔꯣꯏꯕꯅ ꯂꯩꯔꯛꯂꯤꯕ ꯄꯣꯠ ꯃꯌꯥꯝꯗꯨ ꯎꯕꯗ ꯉꯛꯅ ꯃꯣꯏ ꯃꯄꯥ ꯑꯁꯨꯛ ꯌꯥꯝꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯁꯤꯗꯤ ꯀꯔꯥꯏꯗꯒꯤꯅꯣ ꯅꯠꯇꯦ ꯃꯣꯏ ꯃꯄꯥ ꯉꯁꯤ ꯂꯝꯕꯤꯗ ꯁꯦꯜꯒ ꯈꯨꯟꯕ꯭ꯔꯣ ꯆꯥꯎꯔꯦꯜ ꯅꯣꯛꯂꯒ ꯃꯃꯥ ꯁꯤꯗꯒꯤꯗꯤ ꯅꯪ ꯑꯃꯗꯤ ꯏꯆꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯂꯒꯗꯕꯅꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯨ ꯂꯥꯎ ꯑꯗꯨꯒ ꯑꯩ ꯏꯃꯨꯡꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯒꯦ ꯑꯁꯪꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯛꯏ ꯏꯃꯨꯡ ꯌꯧꯕꯒ ꯆꯥꯎꯔꯦꯜꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯑꯁꯪꯕꯤ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕꯅ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯁꯪꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯃꯣꯏ ꯃꯄꯥ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤꯗꯤ ꯆꯔꯥ ꯍꯦꯜꯂꯔꯣꯏꯀꯣ ꯍꯦꯜꯂꯔꯣꯏꯗꯕꯅꯤꯅꯦ ꯃꯃꯥ ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒꯗꯕꯅꯤ ꯑꯩꯅ ꯂꯩꯔꯛꯂꯤꯕ ꯉꯥꯁꯤ ꯍꯥꯎꯅ ꯊꯣꯡꯉꯨ ꯑꯩꯈꯣꯏ ꯃꯣꯏ ꯃꯄꯥ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯕꯁꯨ ꯆꯪꯂꯛꯏ ꯊꯣꯏꯕ ꯃꯄꯥꯅ ꯂꯩꯔꯛꯂꯤꯕ ꯉꯥꯖꯥꯎꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯕꯥꯕꯥ ꯉꯥꯁꯤꯗꯤ ꯀꯔꯥꯏꯗꯒꯤꯅꯣ ꯌꯥꯝ ꯆꯥꯎꯏꯍꯦ ꯌꯥꯝꯅꯁꯨ ꯍꯥꯎꯗꯣꯏ ꯃꯥꯜꯂꯤ ꯆꯥꯎꯔꯦꯜ ꯃꯁꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯄꯥꯅ ꯀꯩꯊꯦꯜꯗꯒꯤ ꯏꯆꯥ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤ ꯊꯣꯏꯕ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎꯅ ꯑꯁꯦꯡꯕꯔꯣ ꯄꯥꯕ ꯑꯁꯦꯡꯕꯅꯤꯅꯦ ꯏꯄꯥꯅ ꯏꯆꯥꯒꯤ ꯐꯤꯔꯣꯜ ꯐꯖꯕꯁꯨ ꯂꯩꯔꯛꯄꯅꯤ ꯊꯣꯏꯕ ꯌꯥꯝ ꯍꯔꯥꯎꯅ ꯀꯔꯥꯏꯅꯣ ꯄꯥꯕ ꯆꯥꯎꯔꯦꯜꯅ ꯃꯆꯥꯒꯤꯗꯃꯛ ꯂꯩꯔꯛꯄ ꯃꯐꯤ ꯃꯔꯣꯜ ꯃꯆꯥꯗ ꯄꯤꯔꯝꯃꯤ ꯊꯣꯏꯕꯁꯨ ꯌꯥꯝ ꯍꯔꯥꯎꯅ ꯌꯦꯡꯖꯔꯝꯃꯤ ꯊꯣꯏꯕꯅ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏ ꯕꯥꯕꯥ ꯑꯩꯒꯤ ꯐꯤꯔꯣꯜ ꯑꯍꯟꯕꯁꯦ ꯇꯨꯝꯄꯣꯛ ꯍꯣꯏꯗ ꯌꯦꯡꯍꯜꯂꯨꯒꯦ ꯍꯣꯏ ꯌꯦꯡꯍꯜꯂꯨꯔꯨ ꯊꯣꯏꯕꯗꯨ ꯃꯄꯥꯅ ꯂꯩꯔꯛꯄ ꯃꯐꯤꯗꯨ ꯄꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯗ ꯌꯦꯡꯍꯟꯕ ꯆꯠꯈꯤꯔꯝꯃꯤ ꯆꯥꯎꯔꯦꯜꯅ ꯃꯃꯥ ꯑꯩꯁꯨ ꯉꯥ ꯁꯦꯝꯂꯨꯔꯒꯦ ꯅꯪꯁꯨ ꯆꯥꯛ ꯊꯣꯡꯅꯕ ꯇꯧ ꯍꯣꯏ ꯃꯣꯏ ꯃꯄꯥ ꯑꯁꯨꯝꯅ ꯆꯥꯎꯔꯦꯜꯅ ꯉꯥ ꯑꯗꯨꯕꯨ ꯁꯦꯝꯗꯨꯅ ꯑꯁꯪꯕꯤꯅ ꯉꯥ ꯑꯗꯨꯕꯨ ꯊꯣꯡꯂꯝꯃꯤ ꯑꯁꯨꯝꯅ ꯍꯥꯎꯅ ꯆꯥꯔꯝꯃꯤ
ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯆꯥꯎꯔꯦꯜꯒꯤ ꯏꯃꯨꯡꯗꯨ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ ꯅꯨꯡꯇꯤꯒꯤ ꯁꯅꯥꯒꯤ ꯉꯥ ꯑꯃꯃꯝ ꯐꯥꯗꯨꯅ ꯌꯣꯟꯕꯗꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯥꯏꯔꯝꯃꯤ꯫ ꯑꯁꯪꯕꯤꯁꯨ ꯍꯧꯖꯤꯛꯇꯤ ꯏꯁꯧ ꯂꯥꯡꯈꯤꯗ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯁꯅꯥ ꯂꯤꯀꯣꯟ ꯃꯌꯥꯝ ꯑꯃꯁꯨ ꯁꯥꯕꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯁꯪꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯃꯣꯏ ꯃꯄꯥ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯃ ꯁꯥꯅꯕ ꯇꯧꯔꯁꯤ꯫ ꯃꯃꯥ, ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ, ꯍꯟꯗꯛꯇꯤ ꯌꯨꯝ ꯐꯖꯕ ꯑꯝꯇ ꯁꯥꯒꯦ ꯍꯥꯏꯗꯅ ꯌꯨꯝ ꯁꯥꯅꯕꯅꯤꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯔꯦ." ꯑꯁꯨꯝꯅ ꯆꯥꯎꯔꯦꯜꯒ ꯑꯁꯪꯕꯤꯒꯗꯨ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡ ꯆꯥꯎꯔꯦꯜꯒꯤ ꯌꯨꯝ ꯐꯖꯕ ꯑꯃꯁꯨ ꯁꯥꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯤ ꯆꯥꯎꯔꯦꯜꯒꯤ ꯌꯨꯝ ꯑꯗꯨꯕꯨ ꯎꯕꯗ ꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯪꯕꯤꯁꯨ ꯍꯧꯖꯤꯛꯇꯤ ꯁꯅꯥꯅ ꯌꯣꯝꯃꯤ꯫ ꯃꯈꯣꯏꯅ ꯈꯪꯍꯧꯗꯅ ꯅꯨꯡꯉꯥꯏꯔꯛꯄꯗꯨꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯗꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠꯅꯤ꯫ ꯊꯕꯥ ꯑꯃꯗꯤ ꯂꯥꯏꯕꯤ ꯄꯣꯠꯐꯝꯗ ꯀ꯭ꯋꯥ ꯃꯇꯞ ꯑꯃꯃꯝ ꯆꯥꯗꯨꯅ ꯑꯁꯨꯝ ꯋꯥꯔꯤ ꯇꯧꯔꯝꯃꯤ꯫ ꯊꯕꯥꯅ ꯍꯥꯏ, "ꯂꯥꯏꯕꯤ, ꯉꯁꯤꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯔꯕ?" "ꯏꯆꯦ, ꯉꯁꯤꯗꯤ ꯅꯅꯥꯎ ꯅꯨꯄꯥꯅ ꯆꯒꯦꯝꯄꯣꯝꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯅ ꯆꯒꯦꯝꯄꯣꯝꯕ ꯑꯣꯏꯅ ꯆꯥꯔꯦ꯫ ꯆꯒꯦꯝꯄꯣꯝꯕꯁꯨ ꯍꯥꯎꯕꯅꯤꯅꯦ꯫ ꯑꯗꯨ ꯂꯥꯏꯕꯤ, ꯍꯟꯗꯛ ꯆꯥꯎꯔꯦꯜ ꯍꯣꯏꯒꯤ ꯏꯃꯨꯡ ꯁꯦꯜ ꯈꯪꯄꯥꯏ ꯄꯥꯏꯈꯠꯂꯛꯂꯤꯕꯁꯦ ꯑꯩꯗꯤ ꯉꯛꯄꯗ ꯀꯔꯤꯅꯣ, ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯅꯤ ꯁꯨꯅ ꯆꯥꯕ ꯐꯪꯂꯝꯗꯕ ꯃꯣꯏꯅ ꯍꯧꯖꯤꯛꯇꯤ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝ ꯑꯃꯒ ꯁꯥꯔꯗꯅ." "ꯍꯣꯏꯅꯦ ꯏꯆꯦ, ꯍꯥꯟꯅꯗꯤ ꯏꯆꯦ ꯑꯁꯪꯕꯤꯗꯣ ꯐꯅꯦꯛ ꯁꯦꯒꯥꯏꯕ ꯑꯃ ꯁꯦꯠꯂꯒ ꯆꯦꯡ ꯄꯨꯕ ꯍꯦꯛ ꯂꯥꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯄꯨꯝꯕ ꯁꯅꯥꯅ ꯄꯨꯡꯌꯣꯝ ꯌꯣꯝꯈ꯭ꯔꯦꯅꯦ꯫ ꯑꯗꯨꯅꯤ ꯑꯩꯗꯤ ꯃꯣꯏꯅ ꯁꯦꯜ ꯄꯥꯏꯔꯛꯂꯤꯕꯁꯦ ꯌꯥꯝꯅ ꯉꯛꯏ꯫ ꯃꯈꯣꯏꯒꯤꯁꯦ ꯃꯅꯨꯡꯗ ꯃꯔꯝ ꯑꯃ ꯂꯩꯔꯝꯒꯗꯧ ꯃꯥꯜꯂꯤ꯫ ꯉꯥ ꯐꯥꯔꯒ ꯑꯁꯨꯛ ꯌꯥꯝ ꯁꯦꯜ ꯄꯥꯏꯒꯗꯕ ꯅꯠꯇꯦ꯫ ꯂꯩꯔꯝꯒꯅꯤ ꯏꯆꯦ, ꯃꯅꯨꯡꯗ ꯃꯔꯝ ꯑꯃ." ꯑꯁꯨꯝꯅ ꯊꯕꯥꯒ ꯂꯩꯕꯤꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ ꯈꯪꯍꯧꯗꯅ ꯁꯦꯜ ꯄꯥꯏꯈꯤꯕꯗꯨꯗ ꯑꯉꯧ ꯃꯥꯗꯤ ꯃꯈꯣꯏꯗ ꯋꯥꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯉꯧ ꯑꯁꯤ ꯀꯂꯛ ꯃꯤꯍꯧ ꯌꯥꯝꯅ ꯆꯥꯎꯔꯝꯃꯤ꯫ ꯃꯤꯅ ꯅꯨꯡꯉꯥꯏꯕ ꯎꯔꯒ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯉꯧꯅ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯑꯔꯨꯕꯤ ꯆꯪꯂꯛꯏ꯫ ꯑꯔꯨꯕꯤ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ, "ꯃꯣꯏ ꯃꯄꯥ, ꯀꯩꯗꯧꯕꯤꯔꯒꯦ ꯎꯪꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯉꯁꯤꯗꯤ ꯉꯥ ꯐꯥꯕꯒ ꯆꯠꯄꯤꯔꯔꯣꯏꯗꯕ꯭ꯔꯣ?" "ꯃꯃꯥ, ꯉꯁꯤꯗꯤ ꯉꯥ ꯐꯥꯕ ꯆꯠꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯕꯤꯔꯒꯦꯕ?" "ꯀꯩꯗꯧꯕ ꯍꯥꯏꯕꯕꯨ ꯏꯇꯥꯎ ꯆꯥꯎꯔꯦꯜꯅ ꯈꯪꯍꯧꯗꯅ ꯅꯨꯡꯉꯥꯏꯔꯛꯂꯤꯕ ꯅꯪ ꯑꯩꯅ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯁꯥꯕ ꯉꯝꯂꯔꯣꯏꯗꯕ ꯐꯖꯔꯕ ꯌꯨꯝ ꯑꯃꯁꯨ ꯁꯥꯈ꯭ꯔꯦ꯫ ꯃꯥꯗꯤ ꯉꯥꯁꯨ ꯐꯥꯕ ꯅꯠꯇꯦ, ꯉꯥꯁꯨ ꯃꯉꯣꯟꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯐꯥꯔꯤꯕꯅꯤ." "ꯍꯣꯏꯅꯦ ꯃꯣꯏ ꯃꯄꯥ, ꯑꯩꯁꯨ ꯉꯔꯥꯡꯗꯣ ꯂꯝꯕꯤꯗ ꯑꯁꯪꯕꯤꯒ ꯊꯦꯡꯅꯩ꯫ ꯃꯥꯗꯤ ꯍꯥꯟꯅꯒꯤ ꯑꯁꯪꯕꯤꯗꯣ ꯑꯣꯏꯔꯝꯗ꯭ꯔꯤ꯫ ꯁꯅꯥꯅ ꯌꯣꯝꯃꯤ, ꯃꯉꯛ ꯁꯝꯗꯒ ꯁꯤꯔꯤꯕ ꯂꯤꯛꯇꯨꯗꯤ ꯈꯨꯠꯆꯥꯎ ꯑꯃꯅꯤꯀꯣ ꯃꯣꯏ ꯃꯄꯥ." "ꯃꯃꯥ, ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤꯕꯁꯦ꯫ ꯏꯇꯥꯎꯗꯣ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗꯒ ꯀꯧꯈꯤꯗ꯭ꯔꯦ꯫ ꯑꯗꯨ ꯃꯃꯥ, ꯏꯇꯥꯎ ꯆꯥꯎꯔꯦꯜꯒꯤ ꯏꯃꯨꯡꯅ ꯍꯟꯗꯛ ꯈꯪꯍꯧꯗꯅ ꯁꯦꯜ ꯄꯥꯏꯔꯛꯂꯤꯕꯁꯦ ꯀꯃꯥꯏꯅꯅꯣ ꯑꯩ ꯊꯤꯒꯠꯇꯕ ꯌꯥꯗꯦ." "ꯃꯥꯅꯤ, ꯊꯤꯒꯠꯇꯕ ꯌꯥꯗꯕꯅꯤ ꯃꯣꯏ ꯃꯄꯥ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯉꯧꯅ ꯆꯥꯎꯔꯦꯜꯕꯨ ꯂꯣꯟꯅ ꯁꯦꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯆꯥꯎꯔꯦꯜꯒ ꯑꯁꯪꯕꯤꯒꯗꯨ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯑꯉꯧ ꯃꯥꯁꯨ ꯂꯣꯟꯅ ꯇꯥꯔꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ, "ꯃꯃꯥ, ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯨꯡꯉꯥꯏꯔꯤꯕꯁꯦ ꯉꯥ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯄꯤꯔꯝꯕ ꯈꯣꯏꯖꯩ ꯑꯗꯨꯒꯤ ꯃꯄꯥꯜꯗꯒꯤꯅꯤꯀꯣ." "ꯃꯥꯅꯤ ꯃꯣꯏ ꯃꯄꯥ, ꯑꯩꯗꯤ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯔꯛꯈꯤꯒꯅꯤ ꯍꯥꯏꯕ ꯁꯨꯛꯊꯥ ꯊꯥꯖꯔꯨꯗꯦ꯫ ꯑꯩꯗꯤ ꯑꯍꯥꯟꯕ ꯉꯥ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯈꯥ ꯊꯪꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯏꯁꯤꯡ ꯑꯅꯩꯕ ꯃꯐꯝ ꯑꯗꯨꯗ ꯁꯅꯥꯒꯤ ꯉꯥ ꯂꯩ ꯍꯥꯏꯕꯗꯨꯗ ꯊꯥꯖꯔꯨꯗ꯭ꯔꯕꯅꯤ꯫ ꯃꯣꯏ ꯃꯄꯥ, ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯔꯦ ꯂꯩ ꯍꯥꯏꯅꯁꯨ ꯍꯥꯏꯅꯕꯅꯤ꯫ ꯈꯔ ꯆꯦꯛꯁꯤꯟꯅ ꯆꯠꯄꯤꯌꯨꯀꯣ." "ꯍꯣꯏ ꯃꯃꯥ." ꯑꯉꯧꯅ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ꯫ "ꯑꯣ, ꯁꯤꯅ ꯑꯣꯏꯔꯦꯀꯣ ꯃꯣꯏꯅ ꯈꯪꯍꯧꯗꯅ ꯅꯨꯡꯉꯥꯏꯔꯛꯂꯤꯕꯁꯤꯗꯤ꯫ ꯐꯔꯦ, ꯑꯩ ꯃꯈꯣꯏꯒꯤ ꯈꯣꯏꯖꯩ ꯑꯗꯣ ꯍꯦꯛꯇ ꯍꯨꯔꯥꯜꯂꯒꯦ, ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯠꯇꯨꯅ ꯁꯅꯥꯒꯤ ꯉꯥ ꯑꯗꯨꯕꯨ ꯐꯥꯔꯨꯔꯒꯦ." ꯑꯁꯤ ꯈꯟꯗꯨꯅ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯑꯉꯧꯅ ꯈꯣꯏꯖꯩ ꯑꯗꯨꯕꯨ ꯍꯨꯔꯥꯟꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯉꯧ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯊꯣꯡꯗꯨ ꯀꯟꯅ ꯀꯟꯅ ꯊꯤꯜꯂꯤ꯫ ꯑꯔꯨꯕꯤꯁꯨ ꯊꯣꯡ ꯍꯥꯡꯗꯣꯔꯛꯏ꯫ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯝꯕꯗꯨꯗ ꯑꯔꯨꯕꯤ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯥ, ꯀꯔꯥꯏ ꯆꯠꯂꯨꯔꯤꯅꯣ ꯑꯁꯨꯛ ꯊꯦꯡꯅ ꯍꯟꯕꯤꯔꯛꯂꯤꯕꯁꯤꯕꯣ? ꯑꯩꯗꯤ ꯅꯪ ꯉꯥꯏꯕ ꯉꯝꯗꯗꯅ ꯆꯥꯛꯀ ꯆꯥꯊꯣꯛꯂꯦ." "ꯅꯨꯄꯤ, ꯑꯩꯅ ꯆꯠꯂꯨꯔꯤꯕꯁꯦ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯐꯖꯅ ꯍꯥꯏꯔꯒꯦ, ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯉꯧꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯅꯨꯄꯤ, ꯍꯟꯗꯛ ꯈꯪꯍꯧꯗꯅ ꯆꯥꯎꯔꯦꯜꯒꯤ ꯏꯃꯨꯡꯅ ꯁꯦꯜ ꯄꯥꯏꯔꯛꯂꯤꯕꯁꯤꯒꯤ ꯃꯔꯝ ꯑꯩꯅ ꯈꯪꯗꯨꯅ ꯂꯥꯛꯂꯕꯅꯤ." ꯑꯔꯨꯕꯤ ꯍꯔꯥꯎꯅ, "ꯑꯁꯦꯡꯕꯔꯥ ꯅꯨꯄꯥ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ?" "ꯑꯁꯦꯡꯕꯅꯤ ꯅꯨꯄꯤ, ꯌꯦꯡꯉꯨꯇꯨ, ꯈꯣꯏꯖꯩꯁꯤ ꯎꯔꯕ꯭ꯔꯥ? ꯃꯁꯤꯒꯤ ꯈꯣꯏꯖꯩ ꯑꯁꯤ ꯑꯆꯝꯕ ꯈꯣꯏꯖꯩ ꯅꯠꯇꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯧꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯑꯔꯨꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯉꯧ ꯃꯥꯒꯤ ꯅꯨꯄꯤ ꯑꯔꯨꯕꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯅꯨꯄꯤ, ꯍꯌꯦꯡꯗꯤ ꯑꯌꯨꯛ ꯉꯟꯅ ꯄꯥꯠꯇ ꯆꯠꯇꯨꯅ ꯁꯅꯥꯒꯤ ꯉꯥ ꯐꯥꯔꯨꯒꯗꯕꯅꯤ꯫ ꯍꯌꯦꯡꯗꯤ ꯁꯅꯥꯒꯤ ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯅꯨꯄꯤ, ꯑꯩꯒꯤ ꯆꯥꯛꯇꯣ
ꯊꯥꯡꯗꯣꯛꯂꯝꯃꯨ ꯆꯥꯛꯇꯨ ꯈꯔ ꯆꯥꯔꯒ ꯑꯩꯁꯨ ꯇꯨꯝꯅꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯅꯨꯄꯥ ꯅꯅꯥꯏ ꯅꯨꯄꯤ ꯊꯥꯡꯗꯣꯛꯆꯔꯝꯂꯒꯦ ꯑꯁꯨꯝꯅ ꯑꯔꯨꯕꯤꯅ ꯆꯥꯛ ꯊꯥꯡꯗꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯆꯥꯛ ꯄꯤꯖꯔꯝꯃꯤ ꯑꯉꯧ ꯃꯥꯁꯨ ꯆꯥꯛꯇꯨ ꯆꯥꯗꯨꯅ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯉꯧ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯄꯥꯠꯇ ꯈꯣꯏ ꯆꯣꯞꯄ ꯆꯠꯂꯨꯒꯦ ꯍꯥꯏꯅ 마기 누피 아루비부 ꯍꯧꯗꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ 누피 ꯑꯩ ꯄꯥꯠ ꯆꯠꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯅꯨꯄꯥ ꯁꯅꯥꯒꯤ ꯉꯥꯗꯣ ꯈꯔ ꯌꯥꯝꯅ ꯐꯥꯕꯤꯔꯛꯎ ꯍꯣꯏ ꯅꯪ ꯐꯖꯅ ꯂꯩꯔꯝ ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯗꯕꯅꯤ ꯅꯨꯄꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯧꯁꯨ ꯄꯥꯠꯇ ꯆꯠꯈꯤꯔꯝꯃꯤ ꯑꯉꯧ ꯄꯥꯠ ꯌꯧꯔꯗꯨꯅ ꯆꯥꯎꯔꯦꯜꯅ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯍꯤ ꯑꯗꯨꯕꯨ ꯍꯣꯟꯖꯤꯟꯗꯨꯅ ꯁꯅꯥꯒꯤ ꯉꯥ ꯐꯥꯅꯕ ꯇꯧꯔꯤ ꯈꯣꯏꯗꯣ ꯑꯍꯥꯟꯕ ꯊꯥꯗꯕꯒ ꯁꯅꯥꯒꯤ ꯉꯥ ꯑꯃ ꯐꯥꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯉꯧꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯉꯧ ꯈꯣꯏ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯊꯥꯗꯩ ꯍꯟꯗꯛꯃꯨꯛꯁꯨ ꯁꯅꯥꯒꯤ ꯉꯥ ꯑꯃ ꯐꯥꯔꯝꯃꯤ ꯑꯉꯧ ꯃꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯑꯗꯨꯝꯅ ꯐꯥꯕꯅ ꯁꯅꯥꯒꯤ ꯉꯥ 10 ꯍꯦꯟꯅ ꯐꯥꯔꯤ ꯈꯪꯍꯧꯗꯅ ꯄꯥꯠ ꯑꯗꯨꯒꯤ ꯏꯔꯣꯜꯅꯨꯡꯗꯒꯤ ꯂꯩꯔꯦꯜ ꯑꯆꯧꯕ ꯑꯃ ꯐꯥꯎꯒꯠꯂꯛꯏ ꯂꯩꯔꯦꯟ ꯑꯗꯨꯅ ꯑꯉꯧ ꯌꯣꯠꯈꯤꯔꯝꯃꯤ ꯀꯔꯝ ꯆꯥꯎꯔꯕ ꯑꯉꯧꯗꯨ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯑꯔꯨꯕꯤꯗꯨ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄ ꯋꯥꯅ ꯉꯥꯏꯔꯤ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯅꯨꯄꯥꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯣ ꯑꯩꯅꯗꯤ ꯆꯥꯛꯀ ꯊꯣꯡꯗꯕ ꯃꯈꯩ ꯃꯥ ꯉꯥꯏꯔꯤ ꯀꯥꯟꯅꯗꯦ ꯆꯥꯛꯇꯨꯝ ꯊꯣꯡꯗꯣꯛꯂꯨꯅꯕ ꯇꯧꯔꯨꯈꯤꯒꯦ ꯑꯁꯤ ꯈꯟꯅ ꯑꯔꯨꯕꯤ ꯆꯥꯛ ꯊꯣꯡꯕ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗꯁꯨ ꯆꯥꯎꯔꯦꯜ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯅꯕ ꯈꯣꯏꯖꯩ ꯑꯗꯨꯕꯨ ꯊꯤꯔꯤ ꯈꯣꯏꯖꯩ ꯑꯗꯨꯕꯨ ꯐꯪꯃꯜꯂꯛꯇ꯭ꯔꯕꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯝꯃꯤ ꯑꯁꯪꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯣꯏ ꯃꯄꯥ ꯀꯔꯤ ꯍꯥꯏꯒꯦ ꯑꯩ ꯀꯧꯕꯕꯣ ꯃꯃꯥ ꯅꯪꯕꯨ ꯑꯩꯒꯤ ꯈꯣꯏꯖꯩꯗꯨꯕꯨ ꯎꯕ꯭ꯔꯣ ꯃꯣꯏ ꯃꯄꯥ ꯑꯩꯗꯤ ꯎꯗꯤꯌꯦ ꯉꯔꯥꯡ ꯑꯩꯅ ꯁꯤꯗ ꯊꯅꯝꯕꯅꯤ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯃꯃꯥ ꯑꯁꯪꯕꯤ ꯄꯥꯈꯠꯅ ꯃꯣꯏ ꯃꯄꯥ ꯃꯤꯅ ꯍꯨꯔꯥꯟꯈ꯭ꯔꯕ ꯖꯥꯠꯂꯣ ꯈꯣꯏꯖꯩꯗꯨꯕꯣ ꯀꯅꯥꯅꯕꯨ ꯍꯨꯔꯥꯟꯗꯧꯔꯤꯅꯣ ꯃꯥꯡꯖꯈ꯭ꯔꯁꯅꯨ ꯃꯃꯥ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇ꯭ꯔꯤ ꯂꯩꯔꯤꯕ ꯂꯧꯁꯤꯡ ꯃꯌꯥꯝꯁꯦ ꯎꯗꯨꯅ ꯂꯩꯔꯁꯤ ꯍꯣꯏ ꯃꯣꯏ ꯃꯄꯥ ꯑꯗꯨꯅꯁꯨ ꯐꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯑꯁꯤꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯨ ꯌꯦꯡꯅꯔꯝꯃꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ ꯑꯉꯧꯒꯤꯅꯤ ꯑꯔꯨꯕꯤ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯆꯦꯜꯂꯛꯏ ꯃꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯑꯔꯨꯕꯤ ꯀꯞꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯣꯏ ꯃꯄꯥ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯃꯣꯏ ꯃꯄꯥꯅ ꯍꯔꯥꯎꯅ ꯁꯅꯥꯒꯤ ꯉꯥ ꯐꯥꯔꯣꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤꯕꯗꯨꯗꯤ ꯃꯣꯏ ꯃꯄꯥꯒꯤ ꯊꯋꯥꯏ ꯃꯥꯡꯅꯕ ꯑꯣꯏꯔꯝꯂꯕꯀꯣ ꯃꯣꯏ ꯃꯄꯥ ꯅꯪ ꯌꯥꯎꯗꯅ ꯑꯩꯕꯨ ꯀꯔꯝꯅ ꯌꯦꯡꯉꯣ ꯍꯥꯏꯕꯅꯣ ꯃꯣꯏ ꯃꯄꯥ ꯑꯃꯨꯛ ꯍꯜꯂꯛꯈꯨꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯝꯃꯤ ꯑꯉꯧ ꯂꯩꯇꯕꯒꯤ ꯄꯥꯎ ꯑꯁꯤ ꯆꯥꯎꯔꯦꯜꯒ ꯑꯁꯪꯕꯤꯒꯁꯨ ꯇꯥꯔꯝꯃꯤ ꯆꯥꯎꯔꯦꯜꯅ ꯃꯃꯥ ꯏꯇꯥꯎ ꯑꯉꯧꯗꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯅꯦ ꯃꯣꯏ ꯃꯄꯥ ꯑꯩꯁꯨ ꯑꯗꯨꯝꯅ ꯇꯥꯏ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯄꯗ ꯂꯩꯔꯦꯟꯅ ꯌꯣꯠꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯁꯨ ꯑꯗꯨꯝꯅ ꯇꯥꯏ ꯏꯇꯥꯎꯅ ꯁꯤꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝꯗꯣ ꯑꯩꯅ ꯁꯅꯥꯒꯤ ꯉꯥ ꯐꯥꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯍꯥꯏ ꯃꯃꯥ ꯑꯩꯈꯣꯏ ꯈꯣꯏꯖꯩ ꯃꯥꯡꯈꯤꯕꯗꯣ ꯏꯇꯥꯎ ꯑꯉꯧꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯉꯥ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯅꯣꯡꯃꯗ ꯁꯅꯥꯒꯤ ꯉꯥ ꯑꯃꯗꯒꯤ ꯍꯦꯟꯅ ꯐꯥꯒꯅꯨ ꯍꯥꯏꯗꯅ ꯀꯟꯅ ꯍꯥꯏꯔꯝꯕꯅꯤ ꯏꯇꯥꯎꯗꯣ ꯍꯦꯟꯅ ꯐꯥꯕꯗ ꯊꯋꯥꯏ ꯃꯥꯡꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯣꯏ ꯃꯄꯥ ꯀꯔꯥꯝ ꯆꯥꯎꯔꯕꯗꯤ ꯁꯤꯖꯕ ꯇꯥꯕꯅꯤ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯃꯣꯏ ꯃꯄꯥꯁꯨ ꯂꯧꯕꯨꯛꯇ ꯆꯠꯂꯨꯕꯒꯤ ꯋꯥꯔꯝꯂꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯎꯔꯦꯜꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯌꯥꯝꯅ ꯁꯣꯜꯂꯕꯤ ꯑꯍꯜ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯑꯍꯜ ꯅꯨꯄꯤꯗꯨ ꯆꯥꯎꯔꯦꯜꯕꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯆꯥꯒꯨꯝꯂꯕ ꯆꯥꯅꯕ ꯌꯥꯎꯔꯕꯗꯤ ꯈꯖꯤꯛꯇ ꯄꯤꯕꯤꯔꯝꯃꯨ ꯏꯃꯥꯁꯤ ꯉꯔꯥꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯆꯥꯔꯛꯇ꯭ꯔꯤ ꯆꯥꯛ ꯂꯥꯝꯕꯅ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯤ ꯆꯥꯎꯔꯦꯜ ꯑꯍꯜ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯆꯥꯅꯕ ꯈꯔꯗꯨ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯗ ꯄꯤꯔꯝꯃꯤ ꯁꯤꯃ ꯁꯤ ꯆꯥꯔꯒ ꯏꯃꯥꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯗꯣ ꯈꯔ ꯐꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯗꯨꯒ ꯁꯤꯜ ꯈꯔꯁꯤꯒ ꯄꯥꯏꯁꯤꯟꯕꯤꯌꯨ ꯑꯍꯜ ꯅꯨꯄꯤ ꯑꯗꯨ ꯆꯥꯎꯔꯦꯜꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯏꯆꯥꯅꯨꯄꯥ ꯅꯪꯅ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯄ ꯑꯣꯏ ꯏꯃꯥꯗꯤ ꯏꯆꯥꯗ ꯄꯤꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ ꯏꯃꯥꯗ ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ ꯃꯁꯤꯒꯤ ꯐꯧ ꯃꯌꯣꯝ ꯑꯁꯤ ꯈꯛꯇ ꯃꯉꯥꯏꯔꯦ ꯁꯤꯒꯤ ꯐꯧꯁꯦ ꯅꯪꯅ ꯅꯪꯒꯤ ꯂꯧꯕꯨꯛꯇ ꯍꯨꯜꯂꯨ ꯆꯥꯎꯔꯦꯜꯁꯨ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯄꯤꯔꯤꯕ ꯐꯧ ꯃꯔꯨ ꯈꯔꯗꯨ ꯂꯧꯔꯝꯃꯤ ꯆꯥꯎꯔꯦꯜꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯆꯥꯎꯔꯦꯜꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯍꯜ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯕꯒꯤ ꯋꯥꯔꯤꯗꯨ ꯂꯤꯔꯝꯃꯤ ꯃꯣꯏ ꯃꯄꯥ ꯅꯨꯄꯤ ꯑꯗꯨꯅ ꯄꯤꯔꯛꯂꯤꯕ ꯐꯧ ꯃꯔꯨꯗꯣ ꯍꯌꯦꯡ ꯂꯧꯕꯨꯛꯇ ꯆꯠꯇꯨꯅ ꯍꯨꯜꯂꯨꯁꯨ ꯍꯣꯏ ꯃꯃꯥ ꯑꯩ ꯍꯌꯦꯡ ꯑꯌꯨꯛꯇꯣ ꯉꯟꯅ ꯍꯨꯜꯂꯨꯔꯒꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯎꯔꯦꯜ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯄꯤꯔꯛꯄ ꯐꯧ ꯃꯔꯨꯁꯤꯡꯗꯨ ꯄꯨꯗꯨꯅ ꯂꯧꯕꯨꯛꯇ ꯂꯥꯛꯂꯝꯃꯤ ꯂꯧꯕꯨꯛ ꯌꯧꯕꯒ ꯐꯧꯗꯨ ꯍꯨꯜꯂꯝꯃꯤ ꯑꯗꯨꯕꯨ ꯉꯛꯂꯤꯕꯗꯤ ꯐꯧꯗꯨ ꯍꯨꯜꯂꯤꯕ ꯃꯈꯩ ꯂꯣꯏꯕ ꯁꯨꯛꯅꯥꯏ ꯅꯥꯏꯔꯝꯗꯦ ꯆꯥꯎꯔꯦꯜ ꯃꯥꯗꯤ ꯉꯛꯄꯅ ꯂꯣꯏꯔꯝꯃꯤ ꯂꯧ ꯁꯪꯉꯝ 3-4 ꯍꯨꯜꯂꯕꯁꯨ ꯂꯣꯏꯔꯝꯗꯦ ꯆꯥꯎꯔꯦꯜ ꯃꯌꯨꯝꯗ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯋꯥꯔꯤꯗꯨ ꯂꯤꯔꯝꯃꯤ
ꯃꯣꯏ ꯃꯄꯥ ꯑꯍꯜ ꯅꯨꯄꯤ ꯑꯗꯨ ꯑꯁꯝꯕꯗꯤ ꯑꯣꯏꯔꯔꯣꯏ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯆꯥꯡꯌꯦꯡ ꯇꯧꯅꯕ ꯊꯥꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯝꯅ ꯃꯇꯩ ꯃꯅꯥꯎꯗꯣ ꯍꯥꯏꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯎꯔꯦꯜ ꯂꯧꯕꯨꯛꯇ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯉꯔꯥꯡ ꯃꯥꯅ ꯍꯨꯟꯈꯤꯕ ꯐꯧꯗꯣ ꯐꯧ ꯄꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯆꯥꯎꯔꯦꯜ ꯃꯥꯗꯤ ꯉꯛꯄꯅ ꯂꯣꯏꯔꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡ ꯐꯧ ꯑꯗꯨ ꯃꯨꯟꯗꯨꯅ ꯐꯧ ꯂꯣꯛꯂꯝꯃꯤ ꯐꯧꯁꯨ ꯌꯥꯝꯅ ꯊꯣꯛꯂꯝꯃꯤ ꯀꯨꯝꯃꯗꯨ ꯆꯥꯎꯔꯦꯜ ꯍꯣꯏꯒꯤ ꯈꯨꯜꯗꯨ ꯏꯀꯪ ꯊꯣꯛꯇꯨꯅ ꯐꯧ ꯑꯃꯠꯇ ꯊꯣꯛꯂꯝꯗꯦ ꯑꯁꯪꯕꯤꯒ ꯆꯥꯎꯔꯦꯜꯒꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏꯔ ꯑꯅꯪ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯆꯥꯎꯔꯦꯜꯒ ꯑꯁꯪꯕꯤꯒꯕꯨ ꯃꯈꯣꯏꯒꯤꯗꯃꯛ ꯏꯁꯣꯔꯅ ꯊꯥꯕꯤꯔꯛꯄꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ